Online Manipurgi numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau. Indo-Myanmar Friendship Gate tagi Manipur da changlaknaba pass humphu semkhre. Union Home Ministry gi instruction matung inna border pass pairaga India amasung Myanmar ani gi border dagi kilometer 10 leiba ani gi marakta changthok changsin yanaba khongthang adugi saruk ama oina border town more da leiba Indo-Myanmar Friendship Gate number 1 amasung 2 dagi Manipur da changlaknaba pass humphu semkhre. Pausin hai Myanmar macha sing Indo-Myanmar Friendship Gate number 1 amasung 2 dagi more da changlaknabagi damak integrated check post Assam Rifles amasung more police ta biometric photo amasung atai mathau taba che chang sing pikhatlaba matungda permit semgani pass adu pairaga international border dagi kilometer 10 fawgi manungda leiba mafam singda chayol ama changthok changsin tawba yagani permit adugi validity loikraba matungda makha na among Manipur da changlakke hairabadi hanagumanaba process tawduna anauba permit ama semlaba matungda changlakpa yagani hairi khongthang asigi saruk ama oina Indo-Myanmar Friendship Gate number 1 amasung 2 gi marakta fawdok fawjin tawba yaramba mafam sing thingjin bahaina su Pausin na makatari. Kukising mass recruitment Technopal District ki January 10 ga mga da Twri training chat kadaba singna purakadaba potlam singi list makada piriba si toothbrush, black pen, black shirt, iruzanaba potlam, khonguf, knife, bible, torchlight na chingba nongmada changdaba yadaba potlam sing puraga lao haribani. Training gi maramdi mitei khaktana tana atoba furup singa su lan thokningai maram chawna leire aduna kuki nipa khudingmak lan gi training chat nanaba sem saw haribani. Kuki gi separate state demand tawriba asigi ayamba portion di Manipur gi naga taba mafam singdani. Maram aduna kuki singna maitai khaktana tana naga sing yauna amukta maitai naga animak lan soknaba ngamnaba mawong da plan tawi. India gi plan strategy na amani kuki singi plan strategy na amani adubu Hauzik faubagidi India gi policy makhada makhoi chali upper hand lakpa matamda India na haibada Kukising yaraktabasu yai. India government na Myanmar sarkar gi ayaba yaudana more checkpost hanglaga Kukising chathok chasen tawba hauhalliba amadi somda training tawba haugadariba asiga mari yamna leinai. Sageng region da PDF na control tawba ngamdriba si India government gi mateng na control tawba ngamnanaba lalong yatpa hauribani. USIP gi article amagi matung inna Sagai region amadi Chin state singda humanitarian aid pinanaba US na India da haikiba laikre arm rebellion da humanitarian aid pi bahariba si kari potlam no hydroso adum khanglaba wafamni. Chin state ti rebel kangbu na control tawre Sagang region di rebel sing na control tawdri more gi border gate hangba sina Sagang region gi PDF amadi ka Chin state ta leiba mioi sing amadi KIA singda logistic support piba khaktana tana Chana thaknaba medicine gi potlam singsu India dagi thajinba ngamlagani. Yongna lawpu talakpa haiba pawro adu tasengna thokle kukumi. Konsakhul gi lamda saidangduna leiba Chin Kuki community gi mioi singna thasiki tareta lengmai nupi ama masa gi lamda thabak tawringai fu chaibadana tana mobile phone thugaira mathawong yongna lawpu talakpa haiba maitei gi pawro adu tasengna thokle haina coordinating committee on Manipur integrity kokomina phongdorakli. Kokomina thadorokpa cherol amada immigrant group amadi masing thingamdraba refugee singna lamda masida changsilaktuna yelongmi singi lamtamna tapna khopsilakli ngasidi asigumba immigrant amadi refugee singi mising asuki matik hengalakpaga loinana makhoina lamda masigi umang kaya kokthoktu nanam haduna khunda laita silakli Konsaram hairaga khangnariba Konsakhul asi yamna liraba puwariga sagonariba liangmai khul singi marakta khwaidagi liraba khul amani Konsakhul village chief ki ayaba yauraga ahanba oina Konsakhul gi lamda lailon wifi village asi khunda hanki adubu ngasidi nauna khunda hankiba Chin Kuki kangbu asigi mising asuki matik hengalaktuna Konsakhul gi akoiba mafam sing makhoina dominant tawsilaktuna makhoina saidangba matamda yanakiba wafam sing thugaiduna mafam asigi yelongmi singbu makhoina namthanaba honarakle hairi handak lengmai nupi ama Chin Kuki kangbu asina phu chaikhiba adu lam khopchinba amadi territorial aggression gi achoba khudam amani asigumba thawong Asi kokomina kan mamawang da condemn tawi haiba wafam thamladuna asigumba saidangba sing asina yelongmi singi mathakta chathariba thawong Taraina laude amadi Konsakhul village authority na su yelongmi kanjanaba achetpa khongpham lepiu hairi loina na thokiba thawdo asida chenaba singi mathakta state lengang na thuba matamda action lobiu amadi historical record amadi achumbada yumfam oiraga while chathabiu haibaga loina na Manipur da khunda minari ba yelongmi singna so makhoi gi lamda minau changlakpada checkson biu aikoi gi ipa ipu singna thambiramba lam ngak sen ba haibase aikoi pumna maki thodangni haina su kokomina phongdoragli Editorial kala mo kang lapaw dagi lakho charake achumaran khang na well chathaba mathau tai
India government ki luchingba Manipur da thokliba wathok asigi waroisin puraknaba honabada pukchel sengba changi. Wathok ki waroisin puraknaba honabada pukchel sengba transparency leitrabadi waroisin purakpa ngamloi. Nakal namatagi miyengda while chathaba tarabadi loikham naidaba wathok oinabagi maram oirakani. Lengaklon ki thaugai pairiba luchingba singi mafamda pukchel sengba watlaba miyambu amata oiba miyengna yengba ngamdaba amadi achumba karino khangba watlabadi chaukhatpagi maikaida khumang chauksinbagi mahut Chaukhatpa maning hanbada natana wathok lanthokna thallaba lamdam oi state ama chaukhatpa amadi tangdu leitaba lamdam ohenaba honabada leingakpa amadi miyam anigi marakta cooperation amasung understanding leiba mathau tai leingakna miyamgi ihul khangba amadi aningba pamba khangba ngamdrabadi leingak amasung miyam anigi marakta phaba mari thamba ngamdabadagi leingakna ama miyamna ama tawduna langfangnaba lambida maning tamna chanarakpa matamda leingak amadi miyam anigi marakta muknaba tholaktuna Chaukhatlamida khumang chauksilhanba ngamde Loina thoaningdaba thawdok wathoksing thoklaknabagi maram oiragi state asida haukiba chahi 2023 gi May 3 dagi misi mina maheulang pogyawba thawdok wathok thoklakliba si karigidamak kaidobagi kanana karigidamak hawrakhibano haibadugi maramsing chapchana khangba ngamdrabadi waroisin prokpa ngamloi irang asi kamdawna tholakhibano haiba tarabadi Miraibang macha Chen Kuki jo narco terrorist singna international border Indo Myanmar ngamkaida logi wangma changsilakhiba singna leiba asigi state oiriba Manipur gi apunma sakta mache tana thugairaga Kukising gi oiba tonganba leibak separate administration jalingam semnaba honabani haibasi makhoi gi arunba jalingam file leak oirakpadagi miyam pumnamangna khangnarba wafamni jalingam file gi matung ina lamdam asigi puwari semdoktuna makhoina lamdam asigi yelaumi oina uhanba chingi mafam singi umang wangmang sing kokthak khunda leita sinba popi thaba drug lalonbagi thabak sing chathaduna geopolitics ta lamdam asibu drug ki kaithel onthokna haibasini makhoina chathaba anti social oiba lalong sing amadi drug ki kaithel onthokna punbagi saktam thugaina balisang sina chatharakhiba lalong sing lengak asina khanglakpadagi thingnaba tharang lokkhalakhibani Makhoigi aningba pamba pandam phangba ngamlaroi khanbadagi lan chathanaba sem saba hawrakhibani Manipur lengakna miyamgi apamba khangna punbagi saktam Kaihandanaba central government da mitop changlakpa thingnaba inner line permit system chana hannaba haibadagi system asi chana halakpa makhatana NRC chana hannaba thaurang paikhalakpa reserve forest protected forest sing kokthokpa amadi nauna anauba khulsing semgatpa thingbaga loinana war on drugs ki khongthang sing lokhalakhibadagi mitai miyamda atamna landarakibani haibasi khangna central government na watho asigi waroisin puraknaba honarabadi watho asigi waroisin purakpa ngamgani amaromda Myanmar singna Luchingba Chen Kuki jo kangluf ki tongan ba khulai paiba lalulup singa central government na nongmai maru amata kapna batawdana suspension of operation su sign tawnakiba adugi yana cheda leibak ki apunba saktam thugaiba yadaba miyamda kihan khanganba tawdaba yauna hiram kayada yana khibani adubu militant singna sugi ground rule thugaiduna miyamda nongmai chingdol onseduna mihan mipun yauna yum kai mai thabagi crime sing chathaduna separate administration ki demand gi mai kaida khong thanglakhiba asina chingba sing asida lalibasi kanano haibadu Khangna central government amadi state asigi anoba governor Ajay Kumar Balana wathoki waroisin puraknaba honaba mathau tai Karigumba achumaran gi wafam na thaiduna thamlaga namfuda waroisin puraknaba honarabadi loikham naidaba wathok adumuk oikhigani leibak thugainaba war crime chathariba illegal migrant singda haija nonjaduna waroisin puraknaba honaba tarabadi Manipur gi apunba saktam kaibada ayaba piba amadi saugatpa oina thokani Loina Manipur bulaiba asigi state ama oina lawba ngamdaba amadi proxy amasung geopolitics ta saugatpa oina lawduna punbagi saktam ngagliba Manipur gi miyamna mainland India gi mayokta leblaklabadi apunba India gi saktamda maring marangba oirangnabagi maram oirakpasu yai